ꯑꯗꯨ ꯀꯩꯀꯩ ꯑꯌꯥꯝꯕ ꯑꯥꯏꯇꯦꯝ ꯅꯤ ꯑꯩꯒꯤ ꯗꯨꯀꯥꯟꯁꯤꯗ ꯐꯪꯉꯤꯁꯦ ꯏꯌꯣꯡꯒꯤ ꯑꯣꯏꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯐꯪꯒꯅꯤ ꯗꯨꯀꯥꯟꯁꯤ ꯍꯧꯕ ꯀꯨꯏꯗ꯭ꯔꯤꯕꯀꯣ ꯍꯧꯖꯤꯛ ꯇꯞꯅ ꯇꯞꯅ ꯄꯣꯠ ꯃꯈꯩꯁꯦ ꯑꯋꯥꯠ ꯑꯄꯥ ꯂꯣꯏ ꯍꯥꯞꯆꯤꯟꯖꯔꯛꯑꯦꯕꯀꯣ ꯂꯨꯍꯣꯡꯕ ꯑꯃꯗ ꯆꯪꯕ ꯀꯩꯅꯥꯅ ꯆꯪꯕ ꯂꯣꯏꯅꯃꯛ ꯐꯪꯒꯅꯤ ꯑꯍꯣꯡꯕꯗꯒꯤ ꯍꯧꯔꯒ ꯑꯇꯥꯡꯕ ꯐꯪꯒꯅꯤ ꯑꯗꯨꯒ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤꯁꯨ ꯑꯣꯐꯔ ꯆꯥꯎꯅ ꯍꯥꯏꯗꯤ ꯑꯌꯥꯝꯕꯅ ꯍꯧꯖꯤꯛ ꯑꯥꯏꯇꯦꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯉꯩꯗ ꯑꯩꯅ ꯁꯨꯝ ꯎꯖꯕꯗ ꯑꯩꯈꯣꯏ ꯀꯨꯔꯇꯥ ꯐꯪꯉꯦ ꯑꯗꯩ ꯐꯤ ꯁꯤꯁꯇꯔꯒꯤ ꯑꯥꯏꯇꯦꯝꯁꯦ ꯀꯩꯀꯩꯅ ꯐꯪꯉꯤꯁꯦ ꯑꯩꯁꯦ ꯆꯧ ꯐ꯭ꯔꯥꯏ ꯁꯨꯝꯕꯅ ꯁꯤꯁꯦ 5,000 ꯁꯤꯅ 5,000 ꯁꯤꯁꯨ ꯄ꯭ꯔꯥꯏꯁ ꯆꯞ ꯃꯥꯟꯅꯕ ꯑꯣꯏꯗꯣꯏꯔꯣ ꯀꯃꯥꯏꯅ ꯇꯧ ꯁꯤꯁꯦ 2,500 ꯁꯤꯅ 2,500 ꯂꯥꯛꯑꯅꯤꯀꯣ ꯁꯤꯅ 3,500 ꯑꯗꯩ ꯁꯤꯁꯨ 3,000 ꯂꯥꯛꯑꯅꯤ ꯑꯗꯣ ꯒꯣꯜꯗꯟ ꯌꯧꯕꯈꯩꯁꯤꯗꯤ 4,000 ꯌꯧꯕ ꯌꯥꯎꯋꯦ ꯑꯗꯣ ꯁꯤꯅ 5,000 ꯁꯤꯅ 4,000 ꯁꯤ ꯑꯩꯈꯣꯏ ꯀꯨꯟꯗꯣꯒꯨꯝꯕ ꯑꯣꯏꯗꯣꯏꯅꯦꯕ ꯅꯠꯇ꯭ꯔꯥ ꯀꯨꯟꯗꯣ ꯑꯣꯏꯕꯁꯤꯗ ꯁꯤ ꯀꯌꯥꯅꯣ ꯋꯥꯏꯕꯤꯁꯟ ꯑꯩꯈꯣꯏꯅ ꯂꯨꯍꯣꯡꯕ ꯐꯦꯃꯤꯂꯤꯒꯤ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯐꯦꯟ ꯋꯥꯛ ꯏꯆꯟ ꯍꯣꯏꯗ ꯐꯪꯒꯗ꯭ꯔꯕ ꯑꯦꯕꯥꯏꯂꯦꯕꯜ ꯂꯩꯒꯗ꯭ꯔꯕ ꯖꯒꯥ ꯐꯪꯐꯝ ꯖꯒꯥꯁꯦ ꯀꯥꯏꯗ ꯑꯣꯏꯗꯣꯏꯅꯣ 50 ꯄꯤ ꯑꯩꯈꯣꯏꯒꯤ ꯏꯟꯁꯇꯥꯄꯦꯖꯁꯤꯗ ꯂꯩꯖꯔꯦꯀꯣ until ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯐꯥꯎꯅꯦ 30% off 30% ꯑꯣꯐ ꯂꯩꯌꯦꯕ ꯁꯤꯅ ꯀꯌꯥ ꯂꯩꯕ ꯃꯃꯜ ꯄ꯭ꯔꯥꯏꯁꯁꯤꯡꯁꯦ 50 50 ꯑꯣ ꯁꯤꯒꯤ ꯃꯐꯝ ꯖꯒꯥ ꯁꯤꯗ ꯃꯥꯒꯤ ꯁꯤꯗ ꯑꯗꯨꯝ ꯂꯥꯛꯑꯒ ꯌꯥꯅꯤꯀꯣ ꯑꯗꯨꯗꯤ ꯌꯥꯝ ꯐꯩ ꯏꯆꯟ ꯍꯣꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯆꯠꯅꯤꯡꯕꯅꯤꯅ ꯍꯦꯜꯂꯣ ꯒꯥꯏꯁ ꯏꯆꯤꯟꯅꯥꯎ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯒꯣꯕꯤꯅꯦꯝ ꯁꯥꯄꯣꯟ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯃꯨꯛ ꯎꯆꯔꯤ ꯑꯃꯁꯨꯡ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯆꯔꯤ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯁꯤꯗꯤ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯑꯩꯁꯦ ꯄꯨꯡ 10ꯃꯨꯛ ꯇꯥꯔꯦ ꯌꯨꯝꯗꯩ ꯊꯣꯛꯂꯛꯏꯅꯤ ꯃꯌꯥꯝ ꯄꯨꯡ 9:30 10ꯃꯨꯛ ꯇꯥꯔꯦ ꯑꯗꯨ ꯔꯦꯟꯖ ꯂꯩꯔꯦ ꯃꯌꯥꯝ ꯑꯗꯨ ꯍꯧꯖꯤꯛꯁꯦ ꯀꯛꯆꯤꯡ ꯕꯖꯥꯔ ꯆꯠꯀꯗꯣꯏꯅꯤ ꯀꯛꯆꯤꯡ ꯕꯖꯥꯔ ꯆꯠꯇꯣꯏ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯁꯥꯏꯕꯅꯤ ꯂꯩꯔꯦ ꯅꯥꯏꯠ ꯕꯦꯖꯥꯔꯅ ꯑꯩꯈꯣꯏ ꯀꯛꯆꯤꯡ ꯕꯖꯥꯔꯗ ꯍꯧꯖꯤꯛ ꯀꯟꯅ ꯄꯥꯡꯊꯣꯛꯏ ꯃꯌꯥꯝ ꯑꯗꯨ ꯅꯥꯏꯠ ꯕꯦꯖꯥꯔꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯆꯠꯂꯁꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯅꯥꯏꯠ ꯕꯦꯖꯥꯔ ꯄꯨꯡ ꯀꯌꯥꯃꯨꯛ ꯇꯧꯏ ꯀꯩꯀꯩ ꯐꯦꯁꯤꯂꯤꯇꯤ ꯀꯩꯀꯩ ꯂꯩꯒꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨ ꯌꯦꯡꯅꯤꯡꯃꯟꯗꯅ ꯑꯩꯁꯨ ꯆꯠꯇꯣꯏꯅꯤ ꯃꯌꯥꯝ ꯑꯗꯨ ꯆꯠꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯨꯗꯤ ꯆꯠꯂꯁꯤ ꯃꯐꯝ ꯎꯠꯆꯔꯒꯦ ꯃꯌꯥꯝ ꯌꯧꯁꯜꯂꯦ ꯅꯥꯏꯠ ꯕꯦꯖꯥꯔ ꯃꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯦ 이제는 비 올래 그나다 이제는 비 레비 아니 잠깐 누가 너무 방미 보다리니 이lok전은 잠깐 누가 놀래 엉엉한다 가만히 이렇게 가비게 không phải cái kẹo lấy mà sao mà phải cái phía này sao mà phải thì quá trời mì đi mình có yên mình lấy phòng nghe là item sang thằng nào rồi bắt cái mà em view đi này đi mà phần cái gì đó phần cái item này cái Barbie mình đi cái gì 맞다 마음 방에 맞아 지 cái nó thằng nó có gì đâu đấy cái gì à masih cái gì kasih cái pato का कोई night bazaar है night bazaar thì nhưng mà mình price cái क्या không lấy price 770 đấy vậy nó quay ra 25% là tháo đuôi vậy
ꯉꯁꯤꯒꯤ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯅꯥꯏꯠ ꯕꯖꯥꯔ ꯍꯥꯏꯇꯥꯔꯦ ꯆꯥꯅ ꯊꯛꯅ ꯄꯨꯔꯥ ꯑꯥꯏꯇꯦꯝꯒꯤ ꯂꯣꯏ ꯐꯪꯉꯤ A to Z ꯂꯣꯏ ꯐꯪꯉꯤ ꯖꯒꯥꯁꯤꯗ ꯑꯍꯥꯎꯕꯤ ꯅꯥꯏꯠ ꯕꯖꯥꯔ ꯉꯁꯤꯒꯤ ꯑꯣꯏꯕ ꯀꯛꯆꯤꯡꯒꯤ ꯂꯩꯔꯦ ꯃꯌꯥꯝ ꯄꯨꯔꯥ ꯂꯥꯏ ꯅꯨꯡ ꯂꯩꯕ ꯑꯩꯈꯣꯏꯁꯨ ꯀꯩꯀꯩ ꯃꯈꯜ ꯇꯧꯕ ꯌꯥꯏꯁꯦ ꯃꯐꯝꯁꯤꯗ ꯃꯌꯥꯝ ꯀꯩꯀꯩ ꯐꯪꯒꯦ ꯀꯩꯀꯩ ꯀꯃꯥꯏ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯐꯖꯅ ꯂꯩꯅ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯑꯃꯃꯝ ꯆꯥꯒꯦ ꯑꯩꯈꯣꯏ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯑꯃꯃꯝ ꯂꯩꯊꯔꯒꯦ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯑꯃꯃꯝ ꯂꯧꯗꯣꯏꯅꯦ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯇꯔꯥ ꯄꯤꯕ ꯑꯃ ꯃꯌꯥꯝ ꯅꯥꯏꯠ ꯕꯖꯥꯔ ꯂꯥꯛꯄꯩ ꯃꯌꯥꯝ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯑꯃꯃꯝ ꯆꯥꯔꯒꯦ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯕꯔꯞ ꯑꯃꯃꯝ ꯆꯨꯞꯄꯒꯦ ꯃꯌꯥꯝ ꯁꯣꯝꯅ ꯑꯥꯏꯇꯦꯝꯁꯤꯅ ꯃꯌꯥꯝ ꯁꯤꯡꯖꯨ ꯕꯣꯔꯥ ꯀꯥꯐꯧ ꯍꯥꯎꯒꯤ ꯄꯦꯄꯦꯛ ꯂꯥꯎꯕ ꯉꯥꯛꯇ ꯃꯌꯥꯝ ꯁꯤꯗ ꯐꯤꯔꯣꯟ ꯆꯥꯔꯣꯟ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕꯅ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯏꯆꯟ ꯏꯆꯦ ꯃꯌꯥꯝ ꯑꯃ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯁꯇ꯭ꯔꯤꯠ ꯚꯦꯟꯗꯔ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯍꯥꯏꯒꯗ꯭ꯔꯥ ꯃꯥꯅ ꯍꯥꯏꯕꯗꯤ ꯍꯩꯇꯔꯦ ꯅꯥꯀꯟꯗ ꯁꯣꯛꯀꯤ ꯅꯥꯀꯟꯗ ꯑꯩꯈꯣꯏꯒꯤ ꯏꯆꯟ ꯏꯆꯦꯁꯤꯡ ꯍꯥꯏꯇꯥꯔꯦ ꯄꯩꯁꯥ ꯇꯥꯟꯗ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯐꯖꯕ ꯋꯥꯈꯜꯂꯣꯟꯗ ꯏꯆꯟ ꯏꯆꯦ ꯃꯌꯥꯝ ꯁꯤꯗ ꯐꯝꯃꯤ ꯃꯌꯥꯝ ꯃꯤ ꯐꯝꯃꯤ ꯁꯥꯏꯅ Mickey Mouse na coral sih gini. Coral sih ini. Arah apa sih? Ano usah ke? Ada apa sih? Ini no. Ano ko ang dasal ko? Ano ba sa kanya? Một tại ăn cái sản phẩm xôi lấy mẹ em ăn sản phẩm xong phân cái sản nó vào ăn mẹ em sản mẹ em ấy đi thì phí mang nó cái gì nó gì mà xôi lấy đặt cần ví dụ post mà cái thì phí mang này nó tí gì rồi cả chính bây giờ direct mấy con mẹ em lấy cái gì lấy gì mẹ số nào xài từ những cái sai nhau một tiền tôi chỉ sang tháng năm tụ lại tiền mà số nào xài từ cái lấy cái heo mà một sợi mà số nào phi phân nét sao không biết phi phân nét mà em thì đã thằng gì mà em phone number thì đã làm video chân với em phi phân nét nura lấy tiền hay mà em yang ada cuma tiada no ba ai phim em sana hàng rồi sana Sini dah aku ke kan dah ni sini dah aku pang ai phim ni ke hari panik ki video ni panik ki ada ke hari rani ki ada panik ini makan guri panik dulu sampai itu akhiris ni Manipur ni dia sini yang pang dia price ni kya jauh jang hari address ni hari price ti mo kan dari kan ada dah ꯑꯩꯈꯣꯏ ꯁꯤꯁꯇꯔꯒꯤ ꯀꯩꯅꯣꯁꯦ ꯗꯨꯀꯥꯟꯁꯤꯗ ꯐꯪꯉꯤꯕ ꯑꯥꯏꯇꯦꯝꯅꯤ ꯀꯩꯀꯩ ꯍꯥꯏꯗꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯗ꯭ꯔꯦꯁ ꯑꯣꯏꯗꯣꯏꯅꯦꯕ ꯃꯩꯇꯩꯒꯤ ꯑꯌꯥꯝꯕ ꯑꯗꯨ ꯀꯩꯀꯩ ꯑꯌꯥꯝꯕ ꯑꯥꯏꯇꯦꯝꯅꯤ ꯑꯩꯒꯤ ꯗꯨꯀꯥꯟꯁꯤꯗ ꯐꯪꯉꯤꯁꯦ ꯏꯌꯣꯡꯒꯤ ꯑꯣꯏꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯐꯪꯒꯅꯤ ꯗꯨꯀꯥꯟꯁꯤ ꯍꯧꯕ ꯀꯨꯏꯗ꯭ꯔꯤꯕꯀꯣ ꯍꯧꯖꯤꯛ ꯇꯞꯅ ꯇꯞꯅ ꯄꯣꯠ ꯃꯈꯩꯁꯦ ꯑꯋꯥꯠ ꯑꯄꯥ ꯂꯣꯏ ꯍꯥꯞꯆꯤꯟꯖꯔꯛꯑꯦꯕꯀꯣ ꯂꯨꯍꯣꯡꯕ ꯑꯃꯗ ꯆꯪꯕ ꯀꯩꯅꯥꯅ ꯆꯪꯕ ꯕꯣꯔꯅ ꯆꯪꯕ ꯂꯣꯏꯅꯃꯛ ꯐꯪꯒꯅꯤ
ꯍꯣꯡꯕꯗꯒꯤ ꯍꯧꯔꯒ ꯇꯥꯡꯕ ꯐꯥꯎꯕ ꯑꯗꯨꯒ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤꯁꯨ ꯑꯣꯐꯔ ꯆꯥꯎꯅ ꯑꯣꯐꯔ ꯆꯥꯎꯅ ꯑꯌꯥꯝꯕꯅ ꯍꯧꯖꯤꯛ ꯑꯥꯏꯇꯦꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯉꯩꯗ ꯑꯩꯅ ꯁꯨꯝ ꯎꯖꯕꯗ ꯑꯩꯈꯣꯏ ꯀꯨꯔꯇꯥ ꯐꯪꯉꯦ ꯑꯗꯩ ꯐꯤꯁꯦ ꯐꯪꯉꯦ ꯔꯥꯅꯤ ꯐꯤ ꯋꯥꯡꯈꯩ ꯐꯪꯉꯦ ꯀꯥꯁꯨ ꯋꯥꯟ ꯄ꯭ꯂꯥꯏ ꯗꯕꯜ ꯗꯥꯏ ꯂꯣꯏ ꯁꯨꯅ ꯐꯪꯉꯦ ꯈꯨꯗꯩ ꯐꯩꯖꯣꯝ ꯂꯣꯏ ꯐꯪꯉꯦ ꯐꯪꯕ ꯐꯪꯉꯦꯕ ꯁꯤꯁꯇꯔꯒꯤꯁꯤ ꯃꯐꯝ ꯗꯨꯀꯥꯟꯗ ꯂꯥꯛꯁꯟꯕꯤꯔꯣ ꯑꯩꯈꯣꯏ ꯑꯅꯛꯄ ꯑꯁꯤꯒꯤ ꯀꯛꯆꯤꯡ ꯍꯥꯏꯇꯥꯔꯦ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯁꯔꯥꯎꯟꯗꯤꯡ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯌꯥꯝ ꯊꯤꯅ ꯍꯣꯡꯅ ꯁꯤꯁꯇꯔꯗ ꯄꯤꯅꯤ ꯍꯥꯏꯔꯦ ꯑꯗꯣ ꯑꯣꯐꯔ ꯆꯥꯛꯀꯧꯕꯒꯤ ꯑꯣꯐꯔ ꯂꯩꯖꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯗꯩ ꯍꯣꯏ ꯂꯥꯛꯄꯤꯔꯣ ꯃꯌꯥꯝꯁꯤ ꯕꯣꯔꯗꯔꯒꯤ ꯁꯤꯗ ꯐꯪꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯥꯏꯇꯦꯝꯁꯤ ꯀꯩꯀꯩ ꯑꯥꯏꯇꯦꯝ ꯑꯣꯏꯗꯣꯏꯅꯣ ꯁꯦꯟꯗꯜꯁꯨ ꯂꯩ ꯑꯁ ꯁꯤꯗꯤ ꯑꯩꯅ ꯄꯥꯝꯖꯕ ꯀꯣꯝꯄꯥꯁꯤ ꯂꯩ ꯀꯣꯝꯄꯥ ꯃꯌꯨꯝ ꯅꯪꯅ ꯏꯁꯩ ꯌꯥꯎꯔꯕ ꯀꯣꯝꯄꯥ ꯃꯌꯨꯝ ꯑꯝꯇꯪ ꯂꯧꯖꯒꯦ ꯑꯗꯨꯗꯤ ꯄꯩꯁꯥꯁꯤ ꯖꯤꯄꯦ ꯀꯥꯞꯇꯥꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯁꯤꯁꯇꯔꯒꯤ ꯑꯥꯏꯇꯦꯝꯁꯤ ꯀꯩꯀꯩꯅ ꯐꯪꯉꯤꯁꯦ ꯑꯩꯁꯦ ꯆꯧ tema sige item ni keke ngi sina ha ai ni yam tiam sang suara to ba ni sang ni ya ni item ni ko si ko ma ni Kasing tema ni item ni kasing mura item ba kasing mura di ya kai di ba ya kai di asoi de yau ni sama dai thada da ge thum ya ba so de kasing mura tum pe 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 saga ga tum thar ge me aw ya kai this hari ba matra ba yam nungai ba ngasigi akhoi one day bazaar haita ma'am night bazaar haita one day night bazaar sum madi nungai ba bazaar sabu oi ma'am yeng madi nungai adogi item ni loi phang haita mafum ni jaga ji haita koi gi kasing bora adogi any item haita fast food ki oro saning thani moro laining ba semning saning ki ron saro phone laining jo hoji loi phang ni ma'am ke besi lagi ai gi ya khoi anh kasing mura saning do saning je kai saning mo haro ya me ite mo kasing mura pe pe long patron mo ang kaina to bi ke mo ai oi oi thai yo ngi ya khai gi ke kasing mura ya khai gi Macam mana kerja? Sini baru yo. Thì thế mới bỏ ra mà thích buồn nhầm thích buồn. Thì phần này đấy thì phê lòng thì cái gì mà. Không lâu được quá. Kan kamu mau ke? Yang mana? Sini mau yang Naik pasal apa pasal apa dulu? Koi sister ini juga lebih IT ini. Gimana? Zoom. Ya kamu ni price kayak lagi. Sebenarnya. Sini ni simanga. Si jo price sama mana wo dulu kamai tu. Ani songa sina ani songa la ni kwa. Sina hum songa. Sing hum songa la ni. Ado gudan jo wo kan sing bari yo ya. Ado sina sing baga. Sina sing bari wo. Iya koi kundu wo du ne na ta. Kundu wo di da.
ꯋꯥꯔꯤ ꯁꯥꯟꯅ ꯑꯩꯈꯣꯏꯅ ꯂꯨꯍꯣꯡꯕ ꯐꯦꯃꯤꯂꯤꯒꯤ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯝ ꯋꯥꯔꯛ ꯏꯆꯟ ꯍꯣꯏꯗ ꯐꯪꯒꯗ꯭ꯔꯕ ꯑꯦꯕꯥꯏꯂꯦꯕꯜ ꯂꯩꯒꯗ꯭ꯔꯕ ꯐꯪꯅꯤꯌꯦ ꯖꯒꯥ ꯐꯪꯐꯝ ꯖꯒꯥꯗꯤ ꯀꯥꯏꯗ ꯑꯣꯏꯗꯣꯏꯅꯣ ꯀꯤꯇꯤꯕꯤ ꯑꯩꯈꯣꯏꯒꯤ ꯏꯟꯁꯇꯥꯄꯦꯖꯁꯤꯗ ꯂꯩꯖꯔꯦꯀꯣ Until Nihon Sakaku Pawnya. Hari Pawnya Rokta. Oh, 30% off lewa. Sini kya kya lewa mon price ni sir. Oh, 50. Oh, sigi mafam jaga sida magi sida dum laga yani ko de. Thank you. Yang pai san wis mana tong na san ni na na bi so. Em nãy bây giờ luôn nãy bây giờ không biết cái ngoài đấy mèo ở đây mèo thấn không có rồi mèo nói lên my your wait for the thank you si contact number di ma'am Jadi, aku kasing area, aku surrounding saya, anak pak surrounding saya, maya jadi kundu pada minggian salah glass itu siapa tu, ada pamal si kantin nama phone kantin tu sambiro, ada ke pangbiran ni ma'am, anu nu pak, ke pangbiran level ma'am, ada ma'am, ay gay, misalnya mau, ada sila gay di ma'am, salah si ma'am masih ni di sini ma'am, pun nu jai for it, thank you all the best.